ꯄꯤꯇꯨꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩꯈꯣꯏ ꯅꯥꯒꯥꯒꯤ ꯏꯟꯗꯤꯄꯦꯟꯗꯦꯟ ꯃꯨꯚꯃꯦꯟꯁꯦ ꯑꯗꯨꯝ ꯂꯩꯔꯦꯕ ꯅꯣꯏ ꯀꯨꯀꯤ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗꯒꯤ ꯅꯈꯣꯏ ꯀꯨꯀꯤ ꯁꯛꯊꯨꯒꯨꯝꯕ 90sꯇꯒꯤ ꯅꯍꯥꯟꯈꯩꯗꯒꯤ ꯂꯥꯛꯄ ꯔꯦꯐ꯭ꯌꯨꯖꯤ ꯃꯈꯣꯏꯁꯤꯗ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯀꯨꯀꯤꯅ ꯂꯝ ꯇꯥꯟꯕꯒꯨꯝꯅ ꯍꯧꯖꯤꯛ ꯅꯥꯒꯥ ꯀꯆꯥ ꯅꯥꯒꯥꯁꯨ ꯃꯩꯇꯩꯗꯒꯤ ꯂꯝ ꯇꯥꯟꯕ ꯍꯧꯔꯦꯒ ꯍꯥꯏꯕꯅꯤ ꯃꯥꯅꯀꯣ ꯃꯨꯟꯅ ꯇꯥꯎꯀꯣ ꯀꯨꯀꯤꯁꯤꯡ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯍꯨꯠ ꯐꯪꯈꯤꯕꯁꯦ 1952ꯗꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯣꯟꯈꯤꯕꯅꯤꯀꯣ ꯑꯗꯨ ꯃꯃꯥꯡꯗꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯣꯏꯗ꯭ꯔꯦꯕ 1952ꯗꯒꯤ ꯁ꯭ꯇꯦꯠ ꯑꯣꯏꯈꯤꯕꯅꯤ 1952ꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩꯈꯣꯏ ꯅꯥꯒꯥꯒꯤ ꯏꯟꯗꯤꯄꯦꯟꯗꯦꯟ ꯃꯨꯚꯃꯦꯟꯁꯦ ꯑꯗꯨꯝ ꯂꯩꯔꯦꯕ ꯅꯣꯏ ꯀꯨꯀꯤ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗꯒꯤ ꯅꯈꯣꯏ ꯀꯨꯀꯤ ꯁꯛꯊꯨꯒꯨꯝꯕ 90sꯇꯒꯤ ꯂꯥꯛꯄꯅ ꯁꯤ ꯂꯥꯛꯑꯒ ꯅꯣꯏ ꯑꯐꯥꯎ ꯁꯥꯕ ꯌꯥꯕ꯭ꯔꯣ ꯇꯥ ꯆꯠꯄ ꯌꯥꯝ ꯃꯨꯟ ꯇꯥꯎꯀꯣ ꯅꯀꯣꯛꯇꯨꯗ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇ꯭ꯔꯤꯁꯦ ꯈꯔ ꯔꯤꯁꯔꯁ ꯇꯧꯕ ꯍꯩꯇ꯭ꯔꯗꯤ ꯍꯩꯄꯥ ꯁꯥꯒꯅꯨꯕꯀꯣ ꯅꯈꯣꯏꯒꯨꯝꯕ ꯔꯤꯐ꯭ꯌꯨꯖꯤ ꯑꯩꯈꯣꯏꯕꯨ ꯀꯆꯥ ꯅꯥꯒꯥ ꯀꯧꯒꯦꯔꯥ ꯁꯛꯊꯨ ꯀꯆꯥ ꯅꯥꯒꯥ ꯀꯧꯒꯦꯔꯥ ꯃꯊꯧ ꯇꯥꯗꯦꯕ ꯍꯤꯁꯇ꯭ꯔꯤꯗ ꯂꯩꯔꯦꯕꯀꯣ ꯀꯨꯀꯤꯁꯦ ꯔꯤꯐ꯭ꯌꯨꯖꯤꯅꯤ ꯍꯥꯏꯕꯁꯦ ꯏꯟꯗꯤꯌꯥ ꯈꯛ ꯅꯠꯇꯦ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯅ ꯐꯥꯎ ꯀꯨꯀꯤꯗ ꯔꯤꯐ꯭ꯌꯨꯖꯤꯅꯤ ꯍꯥꯏꯅ ꯅꯣꯠ ꯇꯧꯈ꯭ꯔꯕꯅꯤ ꯃꯈꯣꯏꯅ ꯃꯁꯤ ꯑꯩꯅ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯍꯤꯁꯇ꯭ꯔꯤ ꯃꯈꯣꯏꯅ ꯁꯤꯗ ꯍꯤꯁꯇ꯭ꯔꯤ ꯑꯩꯈꯣꯏꯅ ꯃꯨꯊꯠꯄ ꯉꯝꯃꯣꯏꯕ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯀꯨꯀꯤꯂꯦꯟ ꯃꯃꯥ ꯃꯊꯨꯒꯤ ꯀꯨꯀꯤꯂꯦꯟ ꯂꯝ ꯇꯥꯟꯕ ꯍꯧꯕꯁꯦ 2023ꯗꯒꯤ ꯃꯩꯇꯩꯒ ꯀꯨꯀꯤ ꯋꯥꯔ ꯍꯧꯈꯤꯕꯗꯒꯤ ꯃꯣꯏ ꯂꯝ ꯇꯥꯟꯕꯁꯦ ꯍꯧꯈꯤꯕꯅꯤ ꯑꯗꯨ ꯃꯃꯥꯡꯗꯗꯤ ꯀꯨꯀꯤꯂꯦꯟ ꯂꯩꯈꯤꯕ꯭ꯔꯥ ꯅꯈꯣꯏꯒꯤ ꯂꯝꯅꯤ ꯍꯥꯏꯕꯗ ꯀꯗꯥꯏꯗ ꯂꯩꯒꯦꯕ ꯑꯩꯈꯣꯏ ꯅꯥꯒꯥꯒꯤ ꯏꯁꯨꯁꯦ ꯅꯥꯒꯥꯒꯤ ꯏꯟꯗꯤꯄꯦꯟꯗꯦꯟ ꯃꯨꯚꯃꯦꯟꯁꯦ ꯃꯅꯤꯄꯨꯔꯁꯦ ꯁ꯭ꯇꯦꯠ ꯍꯨꯠ ꯐꯪꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯒꯤ ꯑꯥꯗꯒꯤ ꯍꯩꯄꯥꯎ ꯖꯥꯗꯣꯅꯪꯒ ꯍꯩꯄꯥꯏ ꯔꯥꯅꯤꯒ ꯗꯤꯜꯂꯨ ꯃꯕꯥꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯨꯚꯃꯦꯟꯁꯦ ꯑꯗꯨꯝ ꯍꯥꯟꯅ ꯂꯩꯈ꯭ꯔꯕꯅꯤ ꯃꯕꯥꯅꯤꯒꯤ ꯃꯤꯡꯗ ꯑꯁꯤ ꯃꯤꯁꯛ ꯑꯅꯤꯁꯦ ꯏꯟꯗꯤꯌꯥꯗ ꯈꯛ ꯅꯠꯇꯦ ꯄ꯭ꯔꯤꯊꯤꯕꯤꯗ ꯁꯛꯅꯥꯏꯔꯕ ꯑꯅꯤꯅꯦꯕꯀꯣ ꯍꯣꯜ ꯏꯟꯗꯤꯌꯥ ꯍꯣꯜ ꯅꯦꯁꯟꯅ ꯍꯩꯄꯥꯎ ꯖꯥꯗꯣꯅꯪꯒ ꯔꯥꯅꯤꯒ ꯗꯤꯜꯂꯨ ꯃꯕꯥꯅꯤꯁꯦ ꯑꯗꯨꯝ ꯈꯪꯉꯤ ꯀꯨꯀꯤꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯃꯗꯨꯒꯨꯝꯕ ꯐꯤꯒꯔ ꯂꯩꯕ꯭ꯔꯥ ꯂꯩꯇꯦꯀꯣ ꯀꯨꯀꯤꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯀꯨꯀꯤꯒꯤ ꯏꯟꯗꯤꯄꯦꯟꯗꯦꯟ ꯐꯥꯏꯇꯔꯒꯤ ꯃꯤꯡ ꯑꯃꯈꯛ ꯂꯩꯈꯤꯕ꯭ꯔꯥ ꯂꯩꯈꯤꯗꯦ ꯃꯔꯝꯗꯤ ꯃꯈꯣꯏꯗ ꯔꯤꯐ꯭ꯌꯨꯖꯤꯅꯦꯕ ꯑꯥꯔꯂꯤ 19th centuryꯁꯤꯒꯤ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯍꯧꯈ꯭ꯔꯦ ꯀꯩꯁꯨꯗ ꯑꯩ ꯍꯟꯅ ꯍꯥꯏꯒꯦ ꯅꯨꯄꯥ ꯇꯥꯎꯀꯣ ꯑꯩ ꯅꯃꯤꯡꯁꯨ ꯈꯪꯗꯦ ꯅꯪꯁꯦ ꯀꯩꯝꯇ ꯈꯪꯗꯕ ꯃꯥꯜꯂꯦꯕ ꯅꯪꯁꯦ ꯁ꯭ꯀꯨꯜ ꯀꯥꯔꯛꯇꯕꯅꯤꯅ ꯀꯥꯅꯤꯗꯣ ꯑꯗꯨꯝ ꯄꯣꯄꯤꯒꯤ ꯐꯥꯔꯝ ꯁꯨꯕꯅꯤ ꯅꯪꯁꯦ ꯂꯥꯏꯔꯤꯛ ꯇꯝꯕ ꯅꯪꯉꯝꯃꯣꯏꯕꯀꯣ ꯑꯗꯨ ꯅꯀꯣꯛꯇꯨꯗꯅꯦ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇ꯭ꯔꯤꯁꯦ ꯈꯪꯗ꯭ꯔꯦꯕ ꯑꯗꯨꯅ ꯑꯩ ꯇꯥꯛꯀꯦ ꯀꯨꯀꯤꯁꯤꯡ ꯃꯤꯅꯥꯏꯁꯤꯡ ꯃꯨꯟ ꯇꯥꯎꯀꯣ 19th centuryꯗ ꯁꯤꯗ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯍꯧꯈ꯭ꯔꯦ ꯀꯣ ꯕ꯭ꯔꯤꯇꯤꯁꯀꯤ ꯅꯤꯡꯊꯧ ꯋꯥꯏꯠ ꯄꯤꯄꯜ ꯑꯃꯅ ꯀꯨꯀꯤ ꯔꯦꯐ꯭ꯌꯨꯖꯤ ꯃꯌꯥꯝ ꯃꯅꯤꯄꯨꯔꯗ ꯂꯥꯏꯍꯟꯕꯅꯦꯕ ꯑꯩꯈꯣꯏ ꯅꯥꯒꯥꯒꯤ ꯆꯤꯐ ꯅꯥꯒꯥꯒꯤ ꯂꯤꯗꯔ ꯃꯌꯥꯝꯗ ꯃꯈꯣꯏꯅ ꯄꯔꯃꯤꯁꯟ ꯂꯧꯔꯒ ꯑꯦꯒ꯭ꯔꯤꯃꯦꯟ ꯊꯝꯂꯒ ꯁꯤꯗ ꯀꯨꯀꯤꯕꯨ ꯂꯩꯍꯟꯒꯦ ꯍꯥꯏꯔꯗꯤ ꯀꯨꯀꯤꯕꯨ ꯅꯣꯡꯃꯩ ꯄꯤꯕ ꯌꯥꯗꯦ ꯑꯗꯨꯅ ꯆꯍꯤꯗ ꯑꯦꯅꯨꯋꯦꯜ ꯄꯦꯃꯦꯟ ꯑꯣꯏꯅ ꯂꯨꯄꯥ ꯇꯔꯨꯛ 6 rupees ꯀꯣ ꯃꯣꯏ ꯀꯨꯀꯤꯅ ꯑꯩꯈꯣꯏ ꯅꯥꯒꯥꯗ ꯑꯗꯨꯝ ꯊꯤꯔꯒ ꯂꯥꯛꯑꯦ ꯄꯔꯃꯤꯁꯟ ꯂꯧꯔꯒꯀꯣ ꯁꯤꯗ ꯑꯩꯈꯣꯏ ꯈꯨꯟꯗꯥꯒꯦꯅ ꯃꯣꯏꯅ ꯄꯔꯃꯤꯁꯟ ꯂꯧꯔꯒ ꯅꯥꯒꯥꯒꯤ ꯂꯝꯗ ꯃꯈꯣꯏꯅ ꯂꯩꯔꯛꯈꯤꯕꯅꯦꯕ ꯑꯗꯣ ꯈꯪꯉꯨꯕ ꯃꯁꯤꯁꯦ ꯅꯈꯣꯏꯁꯨ ꯈꯪꯉꯝꯒꯅꯤ ꯅꯣꯏꯒꯤ ꯂꯤꯗꯔꯁꯨ ꯈꯪꯉꯤ ꯅꯈꯣꯏ ꯈꯪꯅ ꯈꯟꯖꯤꯟꯕ ꯁꯥꯕꯅꯦꯕꯀꯣ ꯀꯨꯀꯤꯁꯦ ꯀꯨꯀꯤꯗ ꯆꯤꯟꯊꯤꯕ ꯍꯩꯇꯦꯒꯁꯨ ꯍꯥꯏꯔꯛꯑꯦ ꯁꯛꯊꯨꯒꯤ ꯅꯨꯄꯥꯗꯣ ꯅꯀꯣꯛꯇ ꯀꯩ ꯂꯩꯒꯦꯕ ꯅꯀꯣꯛꯇ ꯒ꯭ꯌꯥꯟ ꯂꯩꯇꯕ꯭ꯔꯣ ꯋꯥ ꯉꯥꯡꯅꯤꯡꯗꯅ ꯂꯥꯟꯁꯦ ꯌꯥꯝ ꯂꯨꯕꯅꯦ ꯋꯥ ꯉꯥꯡꯅꯤꯡꯅꯗꯤ ꯈꯔ ꯔꯤꯁꯥꯔꯁ ꯇꯧꯕ ꯅꯈꯣꯏ ꯇꯦꯔꯣꯔꯤꯁꯀꯤ ꯃꯥꯏꯟꯁꯦꯠ ꯃꯤ ꯍꯥꯠꯅꯤꯡꯉꯥꯏ ꯈꯛꯇ ꯈꯟꯕ ꯋꯥꯈꯜꯗꯨꯅꯅꯦ ꯆꯠꯄ ꯌꯥꯔꯣꯏ ꯁꯤꯗ ꯑꯩꯈꯣꯏ ꯅꯥꯒꯥꯒꯤ ꯐ꯭ꯔꯤꯗꯝ ꯃꯨꯚꯃꯦꯟꯁꯤꯁꯨ ꯁꯦꯟꯇ꯭ꯔꯦꯜꯅꯁꯨ ꯈꯪꯉꯤ ꯑꯩꯈꯣꯏꯒꯤ ꯏꯁꯨꯁꯤꯀꯣ ꯍꯧꯖꯤꯛ ꯅꯥꯒꯥꯕꯨꯗꯤ ꯑꯩꯈꯣꯏ ꯁꯦꯟꯇ꯭ꯔꯦꯜ ꯌꯥꯝ ꯑꯩꯈꯣꯏꯕꯨ ꯔꯦꯁꯄꯦꯛ ꯌꯥꯝ ꯇꯧꯋꯤꯕ ꯅꯣꯏ ꯀꯨꯀꯤꯅ ꯅꯠꯇꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯗꯤ ꯂꯤꯗꯔ ꯑꯅꯤ ꯂꯩꯌꯦ ꯁꯛꯅꯥꯏꯔꯕ ꯂꯤꯗꯔ ꯃꯤꯅ ꯔꯦꯁꯄꯦꯛ ꯇꯧꯖꯕ ꯃꯤꯁꯛ ꯑꯅꯤ ꯂꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯖꯂꯦꯡꯔꯣꯡꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯒꯣꯚꯔꯟꯃꯦꯟꯠꯅ ꯑꯩꯈꯣꯏꯕꯨ ꯔꯦꯁꯄꯦꯛ ꯇꯧꯋꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨꯗꯒꯤ ꯃꯈꯣꯏꯅ ꯈꯔ ꯊꯧꯑꯣꯏꯕꯤꯗꯕ ꯑꯣꯏꯕꯒꯤ ꯁꯥꯕꯅꯤ ꯑꯩꯈꯣꯏ ꯅꯥꯒꯥꯒꯤ ꯏꯁꯨꯁꯦ ꯅꯈꯣꯏ ꯀꯨꯀꯤ ꯂꯥꯛꯇ꯭ꯔꯤꯉꯩꯗꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯍꯨꯠ ꯐꯪꯗ꯭ꯔꯤꯉꯩꯗꯒꯤ ꯑꯩꯈꯣꯏ ꯅꯥꯒꯥꯒꯤ ꯏꯟꯗꯤꯄꯦꯟꯗꯦꯟ ꯃꯨꯚꯃꯦꯟꯁꯦ ꯑꯗꯨꯝ ꯂꯩꯔꯤ ꯍꯥꯏꯕꯁꯤꯗ ꯈꯪꯕꯤꯌꯨ ꯅꯣꯏ ꯔꯤꯐ꯭ꯌꯨꯖꯤ ꯅꯍꯥꯟꯉꯩꯗ ꯂꯥꯛꯄ ꯅꯈꯣꯏꯅ ꯂꯝ ꯇꯥꯟꯒꯦ ꯍꯥꯏꯅ ꯅꯃꯥꯏꯗꯤ ꯀꯥꯏꯗ꯭ꯔꯣ ꯅꯃꯥ ꯃꯊꯨꯛ ꯆꯠꯂꯨꯗꯨꯅ ꯀꯨꯀꯤꯁꯤ ꯃꯤ ꯅꯠꯇꯦꯀꯣ ꯃꯤ ꯃꯥꯟꯕ ꯁꯥꯅꯤ ꯀꯨꯀꯤ ꯃꯌꯥꯝꯁꯦ ꯃꯆꯤꯟ ꯊꯤꯕ ꯃꯃꯥ ꯃꯄꯥ ꯃꯁꯛ ꯈꯪꯗꯕ ꯃꯤꯕꯨ ꯍꯨꯔꯥꯟꯒꯦ ꯇꯥꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯩꯇꯩꯒ ꯅꯥꯒꯥꯒꯅ
refugee 嘅lâmมุนเกนตัวเอกก็สุดท้ายมานะก็ refugee 嘅lâmสักได้เนาะนัดทุนเด้อ refugee 嘅lâmสักได้เนาะบะบาร์มาเด้อนักข่อยกี่เขารักผมจะบาร์มาเด้อเนี่ยบะนักข่อยสุขังอีกก็อินเดียสุขังอีนหางไงนักข่อยนะคุกกี้ลีดเดอร์อามานะด็อกิเมนต์อันไลด็อกิเมนต์ตัวอันไลก็ไอแชร์ตรงนึงเด้คุกกี้ลีดเดอร์อามานะอินเดียน prime minister ดะก็ไอ้ข่อย refugee ไอ้ข่อยบาร์มา refugee กี่สุrefugee fund ก็จ่ายยังไงทักเนี่ยค่อยก็ส่วนร้อนกุมบะค่อยส่วนถ้าดอกปีอยู่ให้นะปีคิดว่าเกจไปที่ทันด้วยค่อยจะไหลมารำเนี่ยค่อยจะมาปูนี่นะกูกี้เดพิวซินตัวบุคคลดิ้งค่อยจะเซจะดุมไหลบะเซ็นเตอร์ลกี้มารำนี่ค่อยจะใช้ดังกว่านี่นะนัดจินดูป่าเลยนะนัดจินที่เรื่องงางเนี่ยบุกก็ยาอะไรบ้าสิตายาเลยไอ้ค่อยเฮงยังไงจะแน่กูกี้จินที่ไปเฮกยาอะไรบ้านักข่อยกี่ history สักครั้งข่อยจะ research ตัวกูกี้เนี่ยลักขีบ้ามาตำดักกำไมเนี่ยลักขีบ้าโน่มันนี่ปุสิตาฮะกำไมเนี่ยปาลักขีบ้าโน่กังปกพิเศษข่อยจะเลี้ยงกี่คุณนี่ก็ข่อยจะไม่ได้กูกี้กี่ลำเซ่ north east ไหลเตะบ้าข้างเรามีเดียละจังกับพาวสารก็ต้องกระงางกันก็ค่อยลุยขังค่อยไอเดียค่อย documents facts signature ค่อยจะไม่ยามเลยบะกูกี้จะเลยเดียบะคนจะค่อยจะ refugee นี่บะก็งานร่างตะลักปนค่อยนั่นลำตันไม่ยาบหรอน้ำมาทูกี่ลำดูหรอฮะน้อยจะอีกายบะขังดินแฮสักทูไม่ไปสักยาปามเกฮะไอ้ค่อยนาคากี่มุกเป็นเช่นนั่งปกตรีไงตะกี้กูกี้สัมมณีพูดลักตรีไงตะกี้ค่อยนาคากี่สู้สัตว์ดำไหลเลยบะเนี่ยเซ็นทรัลก็เขาจะค่อยกี่เฟรมวอร์กเซ่โซลูชันหลังค่อยเตาเนี่ยบะน้องค่อยลักตรีไงที่สุดค่อยไหลขึ้นไปก็อินดีค่อยนาคากี่มุกเป็นเซ่น้อยนั่งข้างตราฮะยำให้สิ่งแห่นั่งเดียงานร่างตะลักปนน้องค่อย refugee มีนายน้องค่อยนะ white people กี่มีนายกังกงใจน้องค่อยสิละกันลำตามไม่ยาบหรอกลำจะมาปูอะไรนี่เฮ้มาปูอะไรไปเก็บมันในปูสันไหลไปเนี่ยบะมีกี่ลำนั่นไหลได้มี respect ตัวสักทูน้ำมาได้ยอดโอ้แล้วก็วางกันก็ตาดิ่งเดียบะน้าค่อยกี่เรเบรนสักทูเนี่ยนะเรเบรนน่ะมันสิ้นทีบะมาไม่ก็อุดนั่นแน่มาสักเป้าอุดปังงามได้เป็นน้าค่อยสักทูน้าค่อยเช่ชาเนี่ยน้าค่อยชาสักตาเช่นนี้นะสักจะโยงให้มาแล้วนะจินที่ไปให้มันเสพัดแต่บันนี้เขาจะกุกกี้มียามสีเลยน้อยสีนี่เขาจะมียามมาร์กดาวน์มียามมาร์ดมียามมาร์ดจุนตาปาร์ตี้นะแยกไซต์เต่าเลยนุ่มไม่กล้าเลยกุกกี้มียามสีเลยสีแบบหักจังเราทำทำในตะบกี้จิงทักแล้วกันเนี่ยจิงทักตะกี้ dispose ต่อคิดว่ากุกกี้อย่าสีแบบหักจังมายามตัวเปรี้ยเลยนะมันในโปรจะทกกระโดดเลยกูกี้เช่ตุ้มน่ะสีกระโดดเลยนัดจินที่ไปโดดโตครก็กุยจริงไงละเขาจะกระโดดเลยลำบีอมุกหังเลยแกนะสีเอ็มนะคนนั้นก็น้ำมันกระโดดเนี่ยกูกี้ชาทางไกลน้อยค่อยโปรเกตโตกูนี่จะฮีมาโตจะค่อยไกลได้ให้คิดเป็นนัดร้อนน้อยนะกูกี้นะเขาจะกระโดดเลยนัดที่ปองจะได้เฮเลยอีสิ่งทั้งไงเลยเด้นั่นก็จะคุมตัวขลีไว้ขนาดนั้นจุดเจ้น้อยสีกันนี่ให้แบบขังมาเกลำบีจะหังบีดีเกค่อยช่วยลำบีหังบีอยู่ให้นะเข้มจานด้านน้อยให้คิดเป็นนัดรอตัวไอ้ค่อยเนี่ยยาได้บะยาอะไรบะอิมพาตลาดนังตัวตักกี่บะอิมพาตลาดเนี่ยนังตัวมาตักก็จะตักกี่หุยได้ปีศาจกี่กูปีศาจตัวเขาจะเข้มจานกี่ตัวบังงำกี่ยังไงตัวน่ะเข้มจานน่ะมันกี่ตัวบังงำกี่บะยังไงบะค่อยประชาไหลดีประชาไหลไปกับมันนี่พูดสปานมันนี่แบบประชาไหลไปกับมันนี่พูดไหลดีมันนี่ค่อยประชาบุไหลแต่มันนี่พูดไหลทำมวยบะสังกัดสุขังก็ได้บะก็ public ยี่โมสังกัดตาก็ได้มันนี่ public ยี่โมสลบวิจารณ์เนี่ยสังกัดสีบตาบะค่อย public สุค่อยจะมีค่อยจะอีเจเลยบะก็อาจุมบะร้านค่อยสุขังนี่ก็ลีดาสิยามรู้เนี่ยค่อยจะเกียนตายมันดูมาทำเนี่ยลีดาจะมาเกาะมาถ่ายภาพไปเนี่ยบะมาซิกมาคันดิสันต์ลีดาจะสิงตระดีเนี่ยมากันไรพักสมุดกันเนี่ยบะกุกี้นี่เฮกหายไปแต่ยาบีกันนู่
ꯅꯨꯡꯁꯤ ꯄ꯭ꯂꯤꯖ ꯀꯨꯀꯤꯁꯦ ꯇꯠ ꯇꯧꯔꯤꯕꯅꯦꯕ ꯑꯩꯈꯣꯏ ꯁꯔꯀꯥꯔꯅ ꯌꯥꯁꯨ ꯑꯩꯈꯣꯏ ꯄꯕ꯭ꯂꯤꯛꯅ ꯌꯥꯗꯦꯕꯀꯣ ꯍꯧꯖꯤꯛ ꯀꯨꯀꯤ ꯂꯥꯛꯄꯗꯒꯤ ꯃꯅꯤꯄꯨꯔꯁꯦ ꯀꯌꯥꯝ ꯋꯥꯈ꯭ꯔꯦ ꯃꯅꯤꯄꯨꯔꯁꯦ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯕ ꯀꯨꯀꯤ ꯂꯥꯛꯄꯗꯒꯤ ꯀꯨꯀꯤꯁꯦ ꯂꯩꯔꯝꯗ꯭ꯔꯗꯤ ꯁꯤꯃꯨꯛ ꯐꯠꯇꯕꯗ ꯊꯣꯛꯂꯝꯃꯣꯏꯗꯕꯅꯤ ꯀꯨꯀꯤ ꯁꯛꯊꯨ ꯃꯤꯅꯥꯏ ꯔꯤꯐ꯭ꯌꯨꯖꯤꯁꯦ ꯂꯥꯛꯄꯗꯒꯤꯅꯦ ꯁꯍꯤꯡ ꯆꯥꯕ ꯑꯩꯈꯣꯏ ꯀꯦꯅꯤꯕꯜꯁꯦ ꯂꯥꯛꯄꯗꯒꯤ ꯃꯅꯤꯄꯨꯔꯁꯤ ꯌꯥꯗ꯭ꯔꯦꯕ ꯁꯤꯗ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯔꯤꯐ꯭ꯌꯨꯖꯤꯒꯤ ꯂꯝ ꯃꯩꯇꯩ ꯅꯥꯒꯥꯅ ꯃꯨꯟꯒꯦ ꯇꯧꯔꯒ ꯍꯥꯏꯔꯛꯑꯦ ꯅꯃꯥ ꯃꯊꯨꯒꯤ ꯂꯝꯔꯣ ꯍꯥ ꯅꯃꯥ ꯅꯄꯥ ꯊꯝꯂꯝꯕ ꯂꯝꯔꯝꯕ꯭ꯔꯥ ꯅꯣꯏ ꯀꯨꯀꯤ ꯂꯦꯟꯁꯦ ꯀꯗꯥꯏꯗꯅꯣꯕ ꯅꯣꯏꯒꯤ ꯀꯨꯀꯤ ꯂꯦꯟꯁꯦ ꯁꯛꯊꯨꯒꯤ ꯀꯨꯀꯤ ꯂꯦꯟꯁꯦ ꯀꯗꯥꯏꯗꯅꯣꯕ ꯍꯥꯏꯌꯨꯅꯦ ꯁꯤꯗ ꯂꯥꯛꯑꯒ ꯃꯤꯒꯤ ꯅꯣꯔꯠ ꯏꯁ ꯁ꯭ꯇꯦꯠ ꯈꯨꯗꯤꯡꯗ ꯀꯨꯀꯤꯅ ꯂꯥꯟ ꯇꯧꯔꯤꯕꯁꯦ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯁꯤꯝꯇꯪ ꯈꯨꯝꯕꯤꯌꯨ ꯇ꯭ꯔꯥꯏꯕ ꯈꯨꯗꯤꯡꯅꯦ ꯀꯨꯀꯤꯅ ꯂꯥꯟ ꯇꯧꯗꯕ ꯇ꯭ꯔꯥꯏꯕ ꯂꯩꯇ꯭ꯔꯦ ꯀꯨꯀꯤꯅ ꯂꯥꯟ ꯇꯧꯗꯕ ꯇ꯭ꯔꯥꯏꯕ ꯅꯣꯔꯠ ꯏꯁꯇ ꯂꯩꯇ꯭ꯔꯦ ꯁꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯂꯝ ꯂꯩꯇꯕꯒꯤ ꯃꯄꯨ ꯂꯩꯇꯕꯒꯤ ꯃꯤꯒꯤ ꯃꯨꯟꯒꯦ ꯇꯧꯕꯗꯒꯤ ꯃꯣꯏ ꯂꯥꯟ ꯇꯧꯕꯅꯦꯕ ꯈꯪꯉꯕ ꯁꯛꯊꯨ ꯅꯃꯥꯏꯗꯨꯅꯅꯦ ꯌꯦꯡꯉꯨꯀꯣ ꯅꯃꯥꯏꯗ ꯇꯤꯟ ꯆꯥꯒꯅꯦꯕ ꯆꯤꯟ ꯊꯤꯕꯁꯨ ꯀꯨꯀꯤꯅ ꯆꯤꯟ ꯊꯤꯕꯁꯤꯀꯣ ꯍꯥꯏꯅꯤꯡꯉꯩꯅ ꯀꯨꯀꯤꯁꯤ ꯂꯩꯇ꯭ꯔꯦ ꯆꯤꯟ ꯊꯤꯗꯅꯅꯦ ꯅꯆꯤꯟꯗ ꯄꯠꯂꯒ ꯁꯤꯔꯨꯅꯦ ꯅꯈꯣꯏ ꯀꯨꯀꯤ ꯂꯦꯟ ꯀꯗꯥꯏꯗ ꯅꯈꯣꯏꯒꯤ ꯀꯨꯀꯤ ꯂꯦꯟꯁꯦ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄ꯭ꯔꯥ ꯅꯈꯣꯏꯒꯤ ꯗ꯭ꯔꯤꯝꯂꯦꯟꯗ ꯃꯅꯤꯄꯨꯔꯁꯦ ꯃꯤꯒꯤ ꯂꯝꯅꯦꯕ ꯁꯤ ꯈꯪꯉꯨꯕ ꯃꯅꯤꯄꯨꯔꯁꯦ ꯃꯤꯒꯤ ꯂꯝꯅꯦ ꯅꯈꯣꯏꯅ ꯃꯨꯟꯕꯅꯦꯕꯀꯣ ꯄꯣꯄꯤ ꯊꯥꯅꯤꯡꯉꯥꯏ ꯃꯤꯅꯥꯏ ꯅꯣꯏꯁꯤ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇ꯭ꯔꯤꯁꯦ ꯅꯥꯒꯥꯒꯤ ꯍꯤꯁꯇ꯭ꯔꯤꯁꯦ ꯈꯔ ꯔꯤꯁꯥꯔꯁ ꯇꯧꯑꯣ ꯅꯈꯣꯏ ꯂꯥꯛꯇ꯭ꯔꯤꯉꯩꯗꯒꯤ ꯀꯨꯀꯤ ꯄꯣꯛꯇ꯭ꯔꯤꯉꯩꯗꯒꯤ ꯀꯨꯀꯤ ꯕꯔꯃꯥꯗ ꯂꯩꯔꯤꯉꯩꯗꯒꯤ ꯅꯥꯒꯥꯒꯤ ꯏꯁꯨꯁꯦ ꯑꯗꯨꯝ ꯂꯩꯔꯦ ꯅꯥꯒꯥꯒꯤ ꯃꯨꯚꯃꯦꯟꯁꯤꯀꯣ ꯍꯧꯖꯤꯛ ꯉꯔꯥꯡꯗ ꯂꯥꯛꯑꯒ ꯍꯩꯄꯥ ꯁꯥꯕ ꯌꯥꯕ꯭ꯔꯥ ꯍꯥ ꯀꯨꯀꯤꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯂꯩꯇꯦ ꯃꯅꯤꯄꯨꯔꯗ ꯀꯨꯀꯤꯒꯤ ꯍꯤꯁꯇ꯭ꯔꯤ ꯂꯩꯇꯦ ꯀꯨꯀꯤꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯀꯨꯀꯤꯁꯦ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯀꯣ ꯀꯨꯀꯤꯁꯦ ꯔꯤꯐ꯭ꯌꯨꯖꯤ ꯍꯥꯏꯅ ꯏꯔꯒ ꯂꯩꯕ ꯁꯦꯟꯇ꯭ꯔꯦꯜꯁꯨ ꯁꯤꯕꯨ ꯂꯥꯟꯕ꯭ꯔꯥ ꯔꯦꯐ꯭ꯌꯨꯖꯤꯅꯤ ꯍꯥꯏꯕ ꯈꯪꯕꯒꯤ ꯅꯈꯣꯏꯒꯤ ꯂꯤꯗꯔꯅ ꯆꯦ ꯀꯌꯥ ꯊꯥꯈ꯭ꯔꯦ ꯁꯦꯟꯇ꯭ꯔꯦꯜꯗ ꯔꯦꯐ꯭ꯌꯨꯖꯤꯒꯤ ꯐꯟ ꯊꯥꯕꯤꯔꯛꯎ ꯍꯥꯏꯅ ꯍꯧꯀꯤꯞ ꯃꯌꯥꯝꯗꯣ ꯆꯦ ꯌꯥꯝ ꯊꯥꯈꯤꯕꯅꯤ ꯁꯦꯟꯇ꯭ꯔꯦꯜꯗ ꯅꯈꯣꯏꯒꯤ ꯗꯣꯀꯨꯃꯦꯟꯗ ꯔꯦꯐ꯭ꯌꯨꯖꯤꯗ ꯃꯦꯟꯁꯟ ꯇꯧꯋꯦꯕ ꯃꯔꯝꯗꯤ ꯌꯨ ꯑꯥꯔ ꯔꯦꯐ꯭ꯌꯨꯖꯤ ꯁꯤꯕꯨ ꯂꯥꯟꯕ꯭ꯔꯥ ꯃꯤꯒꯤ ꯂꯝꯗ ꯂꯩꯔꯗꯤ ꯃꯤꯒꯤ ꯆꯠꯅꯂꯣꯟ ꯃꯤꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯗꯁꯨ ꯈꯪꯉꯨꯕ ꯃꯤꯕꯨ ꯔꯦꯁꯄꯦꯛ ꯇꯧꯕ ꯀꯥꯔꯗ ꯁꯤ ꯂꯩꯁꯤꯕꯀꯣ ꯑꯩꯒꯤꯅꯤꯅ ꯃꯨꯟꯒꯦ ꯇꯧꯒꯅꯨꯕ ꯀꯩꯅꯣꯝꯃ ꯄꯥꯝꯃꯗꯤ ꯑꯩꯈꯣꯏ ꯔꯦꯁꯄꯦꯛ ꯇꯧꯒꯗꯕ ꯑꯩꯈꯣꯏ ꯄ꯭ꯂꯤꯖ ꯍꯥꯏꯒꯗꯕ ꯑꯩꯁꯨ ꯅꯪꯁꯨ ꯃꯤꯒꯤꯗꯣ ꯄꯥꯝꯃꯗꯤ ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯀꯅꯨꯕ ꯑꯩꯈꯣꯏꯁꯦ ꯌꯥꯔꯣꯏ ꯍꯧꯖꯤꯛꯇ ꯀꯩꯗꯧꯔꯦ ꯕ꯭ꯂꯣꯀꯦꯠ ꯆꯍꯤ ꯑꯃ ꯇꯧꯒꯅꯤ ꯍꯥꯏꯅ ꯇꯧꯗꯅ ꯍꯧꯖꯤꯛ ꯀꯩ ꯂꯝꯕꯤ ꯍꯪꯂꯤꯅꯣꯕ ꯅꯥꯊꯨꯟꯗꯣ ꯅꯥꯔꯕꯣ ꯂꯝꯕꯤꯗ ꯕ꯭ꯂꯣꯛ ꯇꯧꯔꯒ ꯂꯩꯌꯨꯗꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯅꯥꯒꯥ ꯃꯩꯇꯩꯒꯤ ꯂꯤꯗꯔ ꯃꯌꯥꯝ ꯂꯩ ꯃꯈꯣꯏꯅꯁꯨ ꯌꯥꯔꯣꯏ ꯑꯩꯈꯣꯏꯅꯁꯨ ꯌꯥꯔꯣꯏ ꯈꯦꯝꯆꯥꯡꯒꯤ ꯃꯋꯥ ꯂꯧꯗꯦꯕ ꯑꯩꯈꯣꯏꯅ ꯃꯥꯗꯤ ꯀꯨꯀꯤꯒꯤ ꯃꯤ ꯑꯣꯟꯈ꯭ꯔꯦ ꯅꯦꯝꯆꯥ ꯀꯤꯞꯖꯦꯟꯒ ꯃꯕꯥꯅꯤꯒꯤ ꯃꯋꯥ ꯑꯩꯈꯣꯏ ꯂꯧꯗꯦꯕ ꯈꯪꯉꯕ ꯏꯝꯐꯥꯜꯗ ꯂꯥꯛꯑꯣ ꯉꯛꯇꯣ ꯀꯛꯀꯦꯅꯦ ꯃꯆꯤꯟ ꯊꯤꯔꯕ ꯃꯌꯥꯝꯗꯣ ꯅꯪꯒꯤ ꯂꯝꯁꯦ ꯀꯗꯥꯏꯗꯅꯣꯕ ꯄꯨꯈ꯭ꯔꯤꯗꯔ ꯅꯪꯒꯤ ꯂꯝꯗꯤ ꯕꯔꯃꯥ ꯅꯠꯇ꯭ꯔꯒ ꯏꯖꯔꯦꯜ ꯃꯅꯤꯄꯨꯔꯗ ꯂꯩꯇꯦꯕ ꯑꯩꯈꯣꯏꯒꯤ ꯂꯝꯗ ꯂꯥꯛꯑꯒ ꯇꯦꯛꯁ ꯄꯤꯔꯒ ꯍꯧꯖꯤꯛ ꯏꯝꯐꯥꯜꯗ ꯅꯣꯅꯦ ꯂꯩꯔꯕ ꯀꯨꯀꯤ ꯈꯨꯟ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯗ ꯇꯦꯛꯁ ꯊꯤꯕꯅꯦꯕ ꯈꯪꯗ꯭ꯔꯣ ꯑꯗꯣ ꯍꯥ ꯈꯪꯂꯝꯃꯣꯏꯅꯦ ꯅꯣꯏꯗꯤ ꯑꯁꯦꯡꯕ ꯈꯪꯅꯤꯡꯉꯥꯏ ꯅꯣꯏꯗꯤ ꯀ꯭ꯔꯥꯏꯝꯒꯨꯝꯕꯅꯤꯅꯀꯣ ꯏꯝꯐꯥꯜꯗ ꯅꯣꯅꯦ ꯂꯩꯔꯕ ꯈꯨꯟ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯗ ꯇꯦꯛꯁ ꯄꯤꯔꯒ ꯂꯩꯕꯅꯦꯕ ꯈꯪꯉꯦꯀꯣ ꯁꯛꯊꯨꯁꯤꯡ ꯍꯧꯖꯤꯛ ꯂꯥꯟ ꯊꯣꯛꯄꯗꯒꯤ ꯃꯣꯏꯁꯦ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯑꯩꯈꯣꯏ ꯅꯥꯒꯥꯒꯤ ꯆꯤꯐ ꯅꯥꯒꯥ ꯂꯤꯗꯔꯗ ꯀꯨꯀꯤꯁꯦ ꯇꯦꯛꯁ ꯄꯤꯔꯒ ꯑꯗꯨꯁꯨ 6 rupees ꯄꯤꯔꯒ ꯅꯣꯏ ꯑꯁꯤꯗ ꯂꯩꯔꯛꯄꯅꯦꯕ ꯃꯅꯤꯄꯨꯔꯁꯤꯗ ꯁꯤꯝꯇꯪ ꯀꯧꯕꯤꯒꯅꯨ ꯅꯣꯏꯁꯦ ꯔꯦꯐ꯭ꯌꯨꯖꯤꯅꯦꯕꯀꯣ ꯔꯦꯐ꯭ꯌꯨꯖꯤꯅꯦꯕ ꯑꯩꯈꯣꯏ ꯀꯨꯀꯤꯗ ꯆꯤꯟꯊꯤꯕ ꯍꯩꯇꯕꯅꯦ ꯀꯥꯏꯗꯩ ꯍꯧꯖꯤꯛ ꯅꯥꯒꯥꯁ ꯃꯩꯇꯩꯗꯒꯤ ꯂꯝ ꯇꯥꯟꯕ ꯍꯧꯔꯦ ꯑꯩꯈꯣꯏ ꯀꯨꯀꯤ ꯇꯥꯟꯕꯗꯧꯅ ꯀꯥꯏ ꯅꯈꯣꯏ ꯂꯥꯛꯇ꯭ꯔꯤꯉꯩꯗꯒꯤꯅꯦ ꯅꯪ ꯄꯣꯛꯇ꯭ꯔꯤꯉꯩꯗꯒꯤ ꯃꯅꯤꯄꯨꯔꯗ ꯀꯨꯀꯤꯁꯦ ꯂꯩꯇ꯭ꯔꯤꯉꯩꯗꯒꯤ ꯅꯥꯒꯥꯒꯤ ꯃꯨꯚꯃꯦꯟ ꯑꯗꯨꯝ ꯂꯩꯈ꯭ꯔꯕꯅꯦ ꯏꯕꯨꯡꯉꯣ ꯅꯈꯣꯏꯒꯤ ꯔꯦꯐ꯭ꯌꯨꯖꯤꯒꯤ ꯗꯣꯀꯨꯃꯦꯟ ꯃꯌꯥꯝ ꯑꯩꯈꯣꯏꯗ ꯂꯩꯀꯣ ꯑꯩ ꯈꯔꯁꯨ ꯁꯦꯌꯔ ꯇꯧꯕꯤꯈ꯭ꯔꯦ ꯅꯣꯏꯗ ꯇꯧꯒꯗꯧꯔꯤ
dharkar bu oi to rok ni ba ko wa ngang uda khara khoi so khara research to si ko history do khara khang ngang ne ta ba nungai ba ne history do khang dra di ne mi ne ta ba da nok ning ngi ba nang gi wa do nang gi topic do na ta ba kak ta u ki ne sem wa re ngak ta khoi bu khang da ba gi type ta ko na khoi de gi he ai na gyan na ba manipur gi history matang da di noi khang la mui lan tong na ba po pi tha na ba mi gi hora na ba mi gi lam mun na ba si khalli ngai gi noi ne achum bu do kari no da ku ki sang khang dre ba sak thu gi ma tik cha ren ha pe la ba ha narin du pal narin nei de namai ut mun namai do ut lu ba han nang so nang re brand ni so hai ko re brand na busman ang tin thi da ba hora ba karamba lain tak pi ge ba karamba dharma na to ma tak pi ge noi bo tin thi ho na re brand ama bu ikai he ku ki se adu ne sahing cha re do uji cha ba uji hing cha ba sahing cha ba mi hing cha re do ku ki se cannibal ni ko refugee ma se ma chi bong cha ra he bi na sahing cha ba ho de ku ki mi am se na khoi de refugee ne pakka refugee first class refugee ado gyan tao wa ngang bu ne khoi na ga mung na gno ko na khoi ge khenai ba na khoi gi culture sahing cha ba culture mama pam sakhang da ba culture khoi lai te ko bu da tomin na ba macha yan pok ba mama pam sakhang da ba adu ge refugee me yam li bu do angang so khara yen ga po yam po kunu noi wa ga ne ba tum bu de nang ai tum ri ni ha angang yam thok re ba na hi bong sa ra he le mi hat ba hor mi ge la hora ma hor ni family planning nai ku kising family planning sa yaw ko phat ta ba thawak do taw no ba hojik na khoi gi leader na so wa na ga begging please hai do khoi yam nhung si ye ku ki bu yan ko da ga ma ge praja na gyan ta ba chat phao sa ba mo khoi gi leader na hojing slaves ore no gi ku ki leader mi yam do tum pham sa pham khang dre khoi u we ama bu ure wari sanara ya dre ku ki gi leader se makok matha sa re ba no khoi ku ki public minai so khara gyan tao no khoi gi leader se slaves ole hojik de mi ma ta begging tau ne smai tau mi khoi se si do re si so de si da thak thu ma ya comment la ga hero phao sa ba no pu nok ning in ha hiding de har ku ki se tum tau ra i ko ku ma tau sa hojik prithvi na even white people ku ki sak thu hai bi do kari gi no ma tik cha ra ba ne ku ki ge lai se loi ma khang ni ba prithvi na hojik mayang na pa ku ki ba ya dre ku ki are refugees there cannibal do hai ba do sida online la ga noi na ka to krai ngang do na ka na roi ba hanga ba ngang ni ne di ngang ai le ri ngai nen ki tin thi ba ya roi hanga ba na khoi de gi he na ai khoi na history da khang ni ba ko khoi document mayam lai na khoi de refugee ni na central so noi da document pi roi document ye khoi da mayam lai refugee status ki phang ki ba ge maram kari na do karam background ge mai na go men na ku sing sing ki na do khoi da law in lai ba with signatures ngang ning de khara proof layo evidence facts kala ga tawna si ko nasi no pa se ma ge bidon na so khre ge ngon ma ge video do ga yap nok ning mane katukaran ko ma se kuki se manipur century yaur ma khane moi khan ba wa ne khan ba sa ne ba ko ma khoi lak tri ngai ni khoi manipur pa le se moi khang ne ba khoi de ngarang na 2023 de gi lak si da phau sa re ne man sin no pa se ko kuki se yam share do bi ko taw ni kuki se